Real voice ta dombu amukana taram no oxin jabaga loinana lanthok sari Maruoiba pau kharadang. Turkey amadi Syria ki earthquake oikiba adonomi taruk ni phakre rescue team sing kai toiraba building sing marakta siduna naduna namsinduna laikraba mi sing thi humbagi thabak yamna kana houjik su chathari loiba leitri ngasi phawbagi paw matungina leibak ani asida siriba apunba mi gi masing 24000 phakre Turkey da 20665 aduga Syria dana 3500 mukni asokpa mi gi masing double heli United Nation high Syria da 5.3 million mi singi mayumakai leiraroi earthquake asigi matungda aduga mioi lak mapan giti houjik leipam piba tangai fadi amaram da Turkey na achau jahaz khara ready tawri mayum kai kraba sing leihannaba jahaz amada mi lising ahum mukpuna leigani amaram da Qatar gi maikai dagi temporary tent natraga khallaga yum oina leibaba material lising tara hana tharakre side amada Turkey amadi Syria gi marakta su charang na leiba mafam khara lei Syria manungda madugi area da mapangi 8 kanglup sangba kinai mafam ado yaunaba Turkey na route ani amaga hankre mafam asida houjik su 8 kanglup yamna tapna thungli angakpagi phibamni leibak ani asida tariba handaki dasa se Turkey gi ministry na phongdokli prithvi gi leibak chamatagi hena help taurakli amasung houjik su tauri Turkey na Armenia gi border su hankre awana taringai tanja sida mateng oinana ba Turkey amadi Syria da sokriba mayam ase men khatpada chahi kaya ama changlagani Russia amadi Ukraine gi lan 365 days pharakadore lagliba February tang kunmari da chahi ama lan ase faragani amasung Russia na war ase 1 year phabagi anniversary pangthokadori Ukraine gi official singna hai chahi phabagi tanja yorakpasida Russia na offensive hanna kangkhat alle amarom da Britain gi media na ngasi phongdoraki Russia ki army sing Bakhmut city gi awang thangba saruk khara lawba ngamkhre adubu Bakhmut question ge hot narubata makoi mai pakhidre loinana awang gi lamdam tansan ge hot narakpani adubu Russian army ngamdaduna maldagi thokre makoi khuchukulai kaya dang langthok lamde Russia gi Wagner mercenary group ki head Yevgeny na hai Bakhmut city lawba ase khoi gi oina tangai fadabani adubu Ukraine force na yamna kanna ngak khibana laksin baware US ki president Joe Biden Poland da February tang kundagi kunithoi phawba satkadauri loinana magi allied countries singa wal lon narugani Ukraine gi matang da kari makha chathasi tanabagi tamak amarom the International Olympic Committee gi mi singna Russia amadi Belarus ki athletes sing yawhalasi khanrak patanjada Ukraine oppose tawki yawhan bayaroi thamki Ukraine gi wafam asibu leibak kunthra mangana amuk support tawkre yawhan bayaroi sini Putin na hai West singna sanction piduna kaidawni ekoida ekoigi economy houjik phagalakle amasung handaki chahi asida ekoigi economy amuk hena saukhatlagani Nahan United States ki atiada Chinese balloon ama paisilakhibadu araiba balloon natre haina US na phongdokre makhoi na madubu jet fighter season aduna thugai kibani atiada amasung akai bado puraga yengsin ki examine tawki American high balloon aduda khulai khari yauri US ki kadai de kari lei yengbagi adubu China na yade madugu apamase madugu balloon ado wider yengbagi khak balloon ne amasung nungsit na humduna pukhibani ngarang Friday da US ki Bureau of Industry and Security na haikre China gi entities khara ekoina target tawba tare Makoina China ki military modernized torokpasida help tawbaki tamakni Americana khangkhrabati thabak ama thaponate tumina leibo kanglup nate Americana makhata na haiki People Liberation Army PLA na achoba balloon singwang na thagalaga intelligence ki thabak tawali entities khara adudaki kharati Beijing Nanjiang Aerospace Company, China Electronics Technology Group, Dongguang Lincoln Remote Sensing Technology Company asini chingbani China gi company khara US tagi port lo de adi maram masina makhoi problem khara tare Nahan Iran gi army sport amada drone attack tawkibado madu Israel gi kanglup nani haina Iran na 90% chingnade hakibani amasung adum namak oiramle drone ado Iran da hanadagi leirakibani Israel ki tharakibate nate Iranian nupa amana drone adu
attack tobaki mastermind oirami nupasina Israel gi khupia lup ka manaraga manungda sen saraga masagi country da drone ase attack tawhangibani nupa dubu Iran government fakre amasung manungda oiramba lautuna bagi aset panunggi oiba maridu khangba ngamkre asuk kuiba Iran gi mi sing protest chatharambadol aibak ani ahum ge siron yawi haina Iran haikre amarom daga si Palestine gi pakang amana kar kana thoraklaga Jews na yamna leibo phom amada thaujilaktona Jews taruk hatlam laga taklam laga satkre amrom de Israel gi army na pakhanga tabu cherak pi bagi tamak leptana thigatli site amada Assam da child marriage act bu thawai usitana angang oina lohong ki mioi kaya phagat pagi khongjang yamna kana sathari hojik phawba mioi listing aniga satret muk khara hena phakre Assam gi district kaya da police sing na yamna angang oina hongkiba singi data phangba singi che chang thi humbat pagi thabak sat thabaga loinana mara leirabadi mokoi bu phagatli. So thanks for watching.